ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯕꯥꯁꯤꯒꯤ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯚꯨꯠ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯚꯨꯠ ꯑꯅꯤꯗꯨ ꯃꯃꯥꯡꯉꯩ ꯍꯦꯂꯣꯏꯁꯤꯡꯅ ꯇꯣꯡꯂꯝꯕꯅꯤ ꯍꯥꯏꯅꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯉꯥꯏꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯚꯨꯠ ꯑꯉꯧꯕꯤꯗꯨꯅ ꯚꯨꯠ ꯑꯃꯨꯕꯤꯗꯨꯗ "ꯏ ꯑꯃꯨꯕꯤ, ꯂꯥꯛꯇꯦꯅ ꯃꯥꯗꯤ?" ꯚꯨꯠ ꯑꯃꯨꯕꯤꯗꯨꯅ "ꯏ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ, ꯊꯦꯡꯅ ꯇꯝꯕ ꯂꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯉꯁꯤꯗꯤ ꯑꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯖꯒꯣꯏꯁꯦ ꯐꯖꯅ ꯁꯥꯔꯒꯦ ꯈꯜꯂꯤ." ꯚꯨꯠ ꯑꯃꯨꯕꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯑꯃꯨꯛ ꯂꯦꯞꯄꯒ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ, ꯑꯗꯨꯒ ꯌꯥꯝ ꯀꯤꯅ "ꯃꯐꯝꯁꯦ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯕ ꯀꯤ ꯑꯉꯧꯕꯤ, ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯌꯨꯝꯅꯤꯅ ꯍꯥꯏꯅꯕꯅꯤ꯫ ꯚꯨꯠ ꯑꯩꯈꯣꯏꯗꯤ ꯃꯤ ꯀꯤꯍꯟꯕ ꯈꯛꯅꯤꯗꯣ, ꯑꯗꯣ ꯍꯦꯂꯣꯏꯁꯤꯡꯗꯤ ꯇꯥꯏꯕꯪ ꯃꯤ ꯐꯥꯎꯕ ꯐꯥꯔꯒ ꯇꯤꯟ ꯀꯥꯡꯗꯣ ꯃꯌꯥꯗ ꯅꯝꯁꯤꯜꯂꯒ ꯄꯤꯖꯕ ꯇꯧꯕ ꯉꯝꯕꯤ ꯚꯨꯠ ꯃꯈꯜ ꯑꯃꯅꯤ ꯃꯣꯏꯗꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯀꯤ." ꯃꯣꯏ ꯑꯅꯤꯅ ꯉꯥꯏꯔꯤꯕꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯂꯥꯜꯂꯒ ꯕꯥꯁꯤ ꯇꯝꯕ ꯆꯠꯄꯤ ꯇꯝꯐꯥꯇꯣꯟ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅꯤ꯫ ꯃꯣꯏ ꯑꯅꯤꯅ ꯇꯝꯅꯒꯗꯕꯒꯤ ꯉꯥꯏꯔꯤꯕꯁꯤ꯫ ꯁꯣꯝ ꯅꯥꯀꯜ ꯕꯥꯁꯤ ꯇꯝꯕꯤꯔꯤꯕ ꯕꯥꯁꯤꯒꯤ ꯑꯣꯖꯥ ꯑꯍꯜꯗꯨꯗ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯂꯤꯕꯤ ꯇꯝꯐꯥꯇꯣꯟꯅ ꯌꯥꯝ ꯇꯞꯅ "ꯑꯣꯖꯥ, ꯑꯩ ꯈꯔ ꯉꯟꯅ ꯆꯠꯆꯒꯦ." ꯕꯥꯁꯤꯒꯤ ꯑꯣꯖꯥ ꯍꯅꯨꯕꯗꯨꯅ ꯃꯇꯦꯛꯁꯤꯃ ꯑꯧꯔꯥꯏꯔꯒ ꯆꯠꯆꯔꯣ." "ꯍꯣꯏ ꯑꯣꯖꯥ." "ꯅꯪ ꯀꯤꯔꯒꯅ ꯆꯧꯕꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯅꯅꯦ ꯊꯤꯜꯍꯟꯒꯅꯤ ꯑꯩꯅ, ꯀꯤꯒꯅꯨ ꯊꯥꯕꯜꯁꯨ ꯑꯣꯟꯊꯣꯛꯅ ꯄꯥꯛꯅ ꯐꯔꯤꯁꯤꯗꯤ." ꯆꯧꯕꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯗꯨ ꯇꯝꯐꯥꯇꯣꯟꯗ ꯌꯦꯡꯂꯒ ꯁꯨꯛꯇꯣꯛꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯕꯥꯁꯤ ꯇꯝꯐꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯕꯥꯁꯤ ꯇꯝꯐꯝ ꯈꯨꯟꯖꯤꯟ ꯐꯥꯎꯕꯗꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯅ ꯇꯝꯐꯥꯇꯣꯟꯗꯨ ꯊꯨꯡꯗꯣꯛꯄꯤꯔꯛꯏ꯫ ꯇꯝꯐꯥꯇꯣꯟꯒꯤ ꯃꯇꯥ ꯆꯥꯎꯕꯤꯅ ꯈꯨꯟꯖꯤꯜ ꯌꯧꯔꯛꯄꯗ ꯇꯝꯐꯥꯇꯣꯟꯗ "ꯏꯇꯥ, ꯍꯧꯖꯤꯛꯇꯤ ꯀꯤꯗꯕ ꯃꯐꯝ ꯐꯥꯎꯕꯗꯤ ꯊꯤꯟꯕꯤꯔꯦ, ꯁꯤꯗꯒꯤꯗꯤ ꯏꯇꯥꯅ ꯑꯗꯨꯝ ꯆꯠꯆꯔꯣꯀꯣ." ꯆꯧꯕꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯇꯣꯟꯗꯣꯟꯕꯤꯅ "ꯍꯣꯏ ꯑꯗꯨꯅꯤ ꯏꯇꯥ, ꯑꯀꯤꯕ ꯃꯐꯝꯗꯒꯤꯗꯤ ꯅꯇꯣꯝ ꯆꯠꯆꯔꯣꯗ, ꯚꯨꯠ ꯊꯣꯛꯏ ꯇꯝꯅꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯈꯣꯡꯅꯥꯡꯗꯣ, ꯑꯗꯣ ꯃꯤꯗ ꯀꯥ ꯑꯃ ꯍꯦꯟꯅ ꯌꯥꯝ ꯀꯤꯍꯟꯕꯗꯤ ꯇꯧꯒꯦꯅ ꯍꯥꯏꯅꯕꯅꯤꯗ." ꯇꯝꯐꯥꯇꯣꯟꯗ ꯆꯧꯕꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯗ ꯌꯥꯝꯅ ꯇꯣꯟꯖꯕ ꯃꯤ ꯑꯃꯒꯨꯝ ꯌꯦꯡꯂꯝꯂꯒ ꯈꯨꯟꯖꯤꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯑꯩꯒ ꯕꯥꯁꯤ ꯇꯝꯃꯤꯟꯅꯕ ꯀꯅꯥꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯇꯥ ꯑꯃꯈꯛ ꯂꯥꯛꯂꯕꯗꯤ ꯐꯅꯤꯀꯣ꯫ ꯕꯥꯁꯤ ꯇꯝꯕ ꯏꯄꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯃꯅꯥ ꯇꯥꯗꯦꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣ ꯍꯥꯏ, ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯃꯨꯛ ꯃꯃꯤꯠꯇꯣ ꯁꯥꯖꯤꯡ ꯍꯦꯛ ꯍꯧꯒꯠꯂꯦꯅ ꯊꯦꯡꯊꯅ ꯍꯦꯛꯇ ꯇꯝꯕꯤ꯫ ꯑꯗꯣ ꯑꯩꯗꯤ ꯕꯥꯁꯤ ꯈꯣꯡꯕ ꯁꯤꯃꯗꯤ ꯍꯩꯇꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯆꯧꯕꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯁꯦ ꯅꯝꯈꯥꯏꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯇꯝꯕ ꯇꯣꯛꯄ ꯌꯥꯗꯦ." ꯇꯝꯐꯥꯇꯣꯟꯗꯨ ꯈꯪꯁꯥꯎ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯚꯨꯠ ꯑꯅꯤꯒꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯥꯎꯊꯣꯛꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯒꯤ ꯐꯅꯦꯛ ꯃꯁꯤꯗ ꯌꯨꯡꯅ ꯌꯦꯞꯂꯤꯕ ꯕꯥꯁꯤꯗꯨ ꯁꯠ ꯂꯥꯎꯅ ꯁꯠꯇꯣꯔꯛꯂꯒ ꯕꯥꯁꯤꯗꯨ ꯈꯣꯡꯒꯠꯂꯛꯏ, ꯑꯗꯨꯒ ꯂꯝꯕꯤꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯗꯝ ꯊꯥꯡꯒꯠꯂꯛꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯃꯥꯒꯤ ꯈꯣꯏꯊꯨꯝꯅ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯁꯨꯔꯗꯨ ꯈꯣꯡꯂꯛꯄꯗ ꯇꯝꯐꯥꯇꯣꯟ ꯃꯁꯥ ꯐꯥꯎꯕ ꯇꯨ ꯆꯨꯡꯖꯔꯤ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯃꯣꯟꯗꯥ ꯑꯃꯗ ꯕꯥꯁꯤꯗꯨ ꯈꯣꯡꯅ ꯂꯥꯛꯂꯤ꯫ ꯇꯝꯐꯥꯇꯣꯟꯒꯤ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯅꯥꯁꯣꯟꯅꯅ ꯇꯥꯅꯔꯤ꯫ ꯎꯊꯛ ꯎꯈꯥꯗ ꯅꯣꯡꯌꯥꯏ ꯇꯨꯡꯈꯨꯟ ꯇꯥꯜꯂꯝꯕ ꯁꯥ ꯎꯆꯦꯛꯁꯤꯡ, ꯁꯖꯤ ꯈꯩꯔꯣꯏꯕꯨ ꯇꯥꯟꯅꯔꯝꯕ ꯅꯣꯡꯁꯥ ꯀꯩꯁꯤꯡ ꯇꯝꯐꯥꯇꯣꯟꯒꯤ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯇꯥꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯅꯣꯡꯁꯥ ꯀꯩꯒꯤ ꯃꯥꯡ ꯊꯥꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯝꯕ ꯁꯖꯤ ꯈꯩꯔꯣꯏꯁꯨ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯎꯔꯛ ꯋꯥꯔꯛ ꯃꯣꯡꯁꯣꯡꯗ ꯇꯨꯝꯅ ꯃꯆꯥ ꯃꯔꯨꯝ ꯀꯣꯜꯂꯝꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡꯕꯒꯨꯝ ꯃꯉꯛꯁꯤꯡꯗꯨ ꯈꯪꯊꯥꯡ ꯊꯥꯒꯠꯅꯔꯤ꯫ ꯚꯨꯠ ꯑꯅꯤꯗꯨꯁꯨ ꯇꯝꯐꯥꯇꯣꯟꯒꯤ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗꯨ ꯌꯥꯝ ꯂꯥꯞꯅ ꯇꯥꯕꯒꯨꯝ ꯃꯣꯏ ꯑꯅꯤꯗꯨ ꯎꯏꯔꯤ ꯐꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥꯁꯤꯡꯗꯨ ꯈꯪꯄꯥꯡ ꯄꯥꯡꯉꯤ꯫ ꯚꯨꯠ ꯑꯉꯧꯕꯤꯅ "ꯃꯤꯠ ꯁꯤꯡꯉꯤꯍꯦ, ꯎꯆꯦꯛꯀꯤ ꯁꯨꯔꯁꯤꯗꯤ, ꯎꯆꯦꯛꯀꯤ ꯃꯈꯣꯟ ꯅꯠꯇꯦꯗꯅ ꯁꯤꯗꯤ, ꯕꯥꯁꯤ ꯈꯣꯡꯕꯤ ꯂꯩꯁꯥꯕꯤꯗꯨꯅꯤꯗꯅ, ꯑꯊꯦꯡꯕꯗ ꯃꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯝꯅꯕ ꯐꯪꯖꯔꯤꯕꯁꯤ." ꯚꯨꯠ ꯑꯉꯧꯕꯤꯅ ꯚꯨꯠ ꯑꯃꯨꯕꯤꯗ "ꯏꯍꯦ ꯑꯃꯨꯕꯤ, ꯍꯧꯖꯤꯛꯇꯤ ꯕꯥꯁꯤꯒꯤ ꯐꯖꯕ ꯁꯨꯔꯗꯣ ꯇꯥꯔꯦꯗꯣ, ꯇꯥꯏꯕꯪ ꯃꯤ ꯑꯃꯈꯛꯁꯦ ꯇꯝꯊꯤꯅ ꯀꯤꯍꯜꯂꯁꯤꯗꯣ ꯉꯁꯤꯗꯤ." ꯚꯨꯠ ꯑꯃꯨꯕꯤꯗꯨ ꯋꯥ ꯉꯥꯡꯗꯦ, ꯃꯥꯒꯤ ꯃꯁꯥ ꯑꯃꯨꯕꯗꯨ ꯍꯦꯟꯅ ꯑꯃꯨꯛ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯏ꯫
ꯃꯌꯥꯁꯤꯡꯗꯨ ꯑꯀꯤꯕ ꯃꯑꯣꯡ ꯑꯃꯗ ꯆꯥꯎꯊꯣꯔꯛꯏ, ꯃꯅꯥꯁꯤꯡꯗꯨꯅ ꯂꯝꯂꯝꯃꯨꯛ ꯁꯥꯡꯗꯣꯔꯛꯏ, ꯈꯨꯖꯤꯟ ꯈꯨꯌꯥꯁꯤꯡꯗꯨ ꯌꯦꯡꯕꯗ ꯐꯤꯚꯝ ꯑꯃꯗ ꯁꯥꯡꯗꯣꯔꯛꯏ꯫ ꯕꯨꯠ ꯑꯃꯨꯕꯤꯒꯤ ꯐꯤꯚꯝꯗꯨ ꯎꯕꯗ ꯕꯨꯠ ꯑꯉꯧꯕꯤꯅ ꯑꯃꯨꯕꯤ, ꯅꯪꯒꯤ ꯐꯤꯚꯝꯗꯨꯗꯤ ꯕꯨꯠ ꯃꯥꯟꯗ꯭ꯔꯦꯗꯣ, ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯗꯣ꯫ ꯕꯨꯠꯅ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯩꯖꯩꯗꯣ, ꯍꯤꯡꯆꯥꯕꯤꯒꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯩꯖꯩꯗꯣ, ꯃꯗꯨ ꯉꯥꯛꯅ ꯆꯠꯁꯤꯗꯣ꯫ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗꯨꯗꯒꯤꯅꯦ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯗꯨꯝ ꯇꯝꯅꯁꯤ꯫ ꯕꯨꯠ ꯑꯃꯨꯕꯤꯗꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ꯫ ꯕꯨꯠ ꯑꯃꯨꯕꯤꯗꯨ ꯃꯇꯣꯝꯗ ꯈꯜꯂꯤ, ꯑꯉꯧꯕꯤꯒꯤꯗꯤ ꯇꯥꯏꯕꯪ ꯃꯤ 2 ꯁꯨꯈ꯭ꯔꯦ, ꯃꯥꯅ ꯀꯤꯍꯜꯂꯒ ꯍꯥꯠꯈꯤꯕ, ꯑꯩꯗꯤ ꯑꯃꯠꯇ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯗꯣ, ꯑꯗꯨꯅ ꯉꯁꯤꯗꯤ ꯕꯥꯔꯁꯤ ꯈꯣꯡꯕꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯀꯤꯍꯜꯂꯒ ꯍꯥꯠꯂꯒꯦꯗꯣ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯕꯥꯔꯁꯤ ꯈꯣꯡꯂꯒ ꯂꯥꯛꯄꯗ ꯕꯨꯠ ꯇꯝꯅꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯔꯨ ꯂꯨꯛꯊꯕꯤꯗꯨ ꯂꯥꯞꯅ ꯎꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯕꯥꯔꯁꯤ ꯈꯣꯡꯕꯗꯨ ꯇꯞꯅ ꯂꯦꯞꯄꯤ, ꯑꯗꯨꯒ ꯈꯣꯡꯅꯥꯡꯗ ꯌꯦꯡꯂꯒ ꯌꯥꯝ ꯀꯤꯅ, ꯑꯁ, ꯀꯅꯥꯅꯣꯝꯇ ꯂꯥꯛꯎꯕ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯀꯔꯤꯅꯣ ꯅꯨꯡꯁꯤꯠ ꯑꯝꯇ ꯁꯤꯠꯇꯅ ꯈꯣꯡꯅꯥꯡ ꯃꯁꯥꯁꯤꯅ ꯍꯥꯔꯤꯁꯤ, ꯑꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯩꯈꯦꯠꯁꯨ ꯄꯨꯕ ꯍꯦꯛꯇ ꯀꯥꯎꯕ ꯑꯩꯁꯦ꯫ ꯈ꯭ꯋꯥꯡꯒꯤ ꯐꯤꯁꯦ ꯀꯣꯛꯇ ꯌꯦꯠꯁꯤꯟꯕꯅ ꯐꯅꯤ, ꯀꯔꯤꯒꯨꯝꯕ ꯁꯝ ꯇꯨꯒ ꯆꯨꯡꯉꯗꯤ ꯐꯠꯇꯦ ꯍꯥꯏꯅꯩ꯫ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯕꯅꯤꯁꯦ, ꯕꯨꯠ ꯊꯦꯡꯅꯕꯗ ꯀꯤꯃꯟꯈꯤꯗꯅ ꯅꯨꯄꯤ ꯑꯃ ꯃꯁꯝꯗ ꯌꯨꯡꯈꯠꯂꯛꯄꯗꯒꯤ ꯕꯨꯠꯁꯤꯡꯗꯣ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯈꯪꯂꯒ ꯆꯦꯟꯈꯤ ꯍꯥꯏꯕ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯁꯝꯁꯦ ꯌꯨꯡꯈꯠꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯁ, ꯃꯤꯒꯤ ꯋꯥꯔꯤꯒ ꯇꯣꯛꯁꯤ, ꯑꯩ ꯐꯤꯁꯦ ꯀꯣꯛꯇ ꯌꯦꯠꯁꯤꯜꯍꯧꯕꯅꯤ ꯐꯐꯅꯤ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯃꯀꯣꯛꯇ ꯐꯤꯗꯨ ꯌꯦꯠꯂꯤꯉꯩ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯃꯔꯨ ꯂꯨꯛꯊꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯒꯤ ꯂꯝꯕꯤꯗꯨꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯑꯣꯏ, ꯁꯥꯕꯥ ꯅꯥꯇꯩ ꯆꯥꯗꯕ ꯍꯛꯆꯥꯡ ꯑꯅꯤ ꯂꯦꯞꯂꯤꯕꯗꯨ ꯇꯝꯐꯥꯇꯣꯟꯅ ꯎꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯃꯀꯣꯛꯇ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯃꯍꯤ ꯑꯃꯗ ꯄꯥꯏꯔꯒ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯌꯣ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯃꯥ꯫ ꯇꯝꯐꯥꯇꯣꯟꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯅꯤꯜ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯨꯝ ꯇꯝꯐꯥꯇꯣꯟꯒꯤ ꯃꯁꯝꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯃꯇꯨꯡꯗ ꯁꯠ ꯂꯥꯎꯅ ꯀꯤꯅ ꯌꯦꯡꯉꯤ, ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯇꯨꯡꯗ ꯌꯦꯡꯕꯅ ꯍꯦꯟꯅ ꯀꯤ, ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ꯫ ꯇꯝꯐꯥꯇꯣꯟꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯌꯥꯝ ꯀꯤꯅ ꯊꯥꯡꯂꯤ, ꯑꯗꯨꯒ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯈꯣꯡꯅꯥꯡ ꯁꯝꯂꯒ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯃꯌꯥꯏꯗ ꯐꯤꯚꯝ ꯁꯣꯛꯅ ꯅꯥꯍꯦꯔꯒ ꯂꯦꯞꯂꯤ꯫ ꯊꯥꯕꯜ ꯃꯉꯥꯜꯅ ꯎꯁꯥ ꯃꯔꯛ ꯐꯥꯎꯔꯒ ꯆꯪꯂꯛꯂꯒ ꯕꯨꯠ ꯑꯅꯤꯗꯨ ꯌꯩꯕꯒꯤ ꯕꯨꯠ ꯑꯅꯤꯗꯨ ꯃꯔꯥꯡ ꯇꯨꯔꯥꯡꯅꯁꯨ ꯍꯦꯛ ꯑꯃꯨꯛ ꯎꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯃꯥꯒꯤ ꯕꯥꯁꯤꯗꯨ ꯃꯈ꯭ꯋꯥꯡ ꯌꯦꯞꯁꯤꯜꯂꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯇꯥꯔꯤ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯇꯝꯐꯥꯇꯣꯟꯅ ꯄꯧꯔꯥ ꯑꯃꯗꯤ ꯇꯥꯔꯦ, ꯃꯁꯤꯅ ꯂꯥꯝꯂꯒ ꯍꯦꯛꯇ ꯀꯜꯂꯗꯕꯅꯤ, ꯑꯗꯣ ꯕꯨꯠꯄꯨ ꯑꯩꯅ ꯀꯃꯥꯏ ꯀꯟꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯨꯠ ꯑꯃꯨꯕꯤꯅ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯝꯐꯥꯇꯣꯟꯗ ꯀꯧꯔꯛꯏ꯫ ꯍꯣ ꯕꯥꯔꯁꯤꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔꯅ, ꯅꯪꯅ ꯑꯩ ꯍꯧꯗꯣꯛꯄꯤꯔꯦꯗꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪ ꯇꯝꯅꯒꯗꯧꯔꯦꯗꯣ꯫ ꯂꯥꯛꯑꯣ, ꯑꯩꯅ ꯅꯪ ꯉꯥꯏꯔꯤꯌꯦ, ꯕꯥꯔꯁꯤꯒꯤ ꯁꯨꯔꯗ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯀꯦꯛ ꯇꯝꯂꯒꯦꯗꯣ, ꯅꯪꯁꯨ ꯕꯥꯔꯁꯤ ꯈꯣꯡꯂꯣ, ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯔꯒꯦ꯫ ꯕꯨꯠ ꯑꯅꯤꯗꯨ ꯇꯝꯐꯥꯇꯣꯟ ꯇꯝꯅ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯊꯦꯛ ꯊꯦꯛꯇꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯝꯐꯥꯇꯣꯟꯗꯨ ꯃꯔꯥꯏꯕꯛꯇꯨ ꯍꯨꯃꯥꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯈ꯭ꯔꯦ, ꯃꯁꯥ ꯄꯨꯝꯕꯗꯨ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯅꯤꯛꯈꯠꯂꯛꯏ꯫ ꯕꯨꯠ ꯑꯃꯨꯕꯤꯒꯤ ꯍꯛꯆꯥꯡꯗꯨꯅ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯑꯣꯏꯔꯒ ꯃꯀꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯐꯤꯚꯝ ꯁꯣꯛꯄ ꯃꯀꯣꯛ ꯑꯃꯅꯤ ꯄꯥꯜꯂꯤꯕꯗꯨ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯃꯥꯏꯗ ꯆꯣꯡꯊꯣꯛꯂꯒ ꯃꯈ꯭ꯌꯥꯠꯇꯨ ꯃꯌꯥꯒ ꯂꯣꯏꯅ ꯁꯦꯒꯥꯏꯔꯒ ꯉꯛꯁꯝꯗ ꯊꯥꯔꯥꯛ ꯊꯥꯔꯥꯛ ꯌꯥꯟꯊꯔꯒ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯕꯨꯠ ꯑꯉꯧꯕꯤꯒꯤ ꯐꯤꯚꯝꯅ ꯑꯃꯨꯛ ꯃꯁꯥꯗꯨ ꯃꯩꯅ ꯄꯨꯝꯆꯥꯛ ꯆꯥꯛꯊꯦꯛꯈ꯭ꯔꯕꯒꯨꯝ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥꯗꯨ ꯄꯨꯡꯀꯥ ꯀꯥꯔꯒ ꯃꯌꯥ ꯑꯗꯨ ꯈꯛ ꯍꯤꯒꯠꯂꯒ ꯇꯝꯐꯥꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄꯗꯨꯗ ꯇꯝꯐꯥꯇꯣꯟꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯧꯔꯥꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ ꯂꯣꯡꯅ ꯍꯩꯊꯈ꯭ꯔꯦ, ꯑꯗꯨꯒ ꯂꯝꯕꯤ ꯃꯌꯥꯏꯗ ꯈꯞ ꯈꯞ ꯆꯤꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯕꯨꯠ ꯑꯉꯧꯕꯤꯗꯨ ꯇꯝꯐꯥꯇꯣꯟꯗ ꯌꯦꯡꯊꯔꯒ, ꯁꯤꯔꯕꯣꯏꯔꯦꯗꯣ, ꯁꯤꯅꯤꯡꯉ ꯁꯤꯖꯧꯅ, ꯅꯪ ꯑꯃ ꯁꯤꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯀꯤꯕ ꯍꯦꯜꯂꯅꯤꯗꯣ꯫ ꯕꯨꯠ ꯑꯃꯨꯕꯤꯗꯨ ꯁꯔꯨ ꯄꯥꯟꯕ ꯃꯀꯣꯛꯇꯨꯒ ꯅꯣꯝꯂꯤ ꯅꯣꯝꯂꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯕꯥꯔꯁꯤꯒꯤ ꯁꯨꯔꯅ ꯇꯝꯅꯔꯣꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯦ ꯑꯀꯤꯕ ꯐꯤꯚꯝ ꯑꯃꯗ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯅꯪꯒꯤ ꯕꯥꯔꯁꯤꯒꯤ ꯁꯨꯔꯗꯣ ꯇꯥꯍꯜꯂꯣꯗꯣ,
Misumba nangi barsiduna kaurodo barsida ngauzaba taibang mising Tamphatongi mamadu ahinga thengmadu thongal konthong mayada mairama pairaga nungsa thina masanu pihalakpa ngairi mamadu Tamphaton hek halakpa lambi du yenglaga phanadi thengase halaklaroi da basatlani mabo haibu asoi phabu chatlaga ngairubana phadu sala changlage mataroi singi mayumdagana lecturer basu yaida Nonga lamle Tamphatondu mamai mamit makhong makhut masam singdu unna ngaurok ngauna kuplaga masadu khajikta phawba lengba ngamdana longna targa leiri Tamphatondu mayade khajik karaga sorsu khajik honbagum tawri Tamphatongi mamit anidagi sinthariba mitki phisingdusu olaba mali yet oigi mitpan anida ngauna sangna mitki pidu pakli Tamphatongi lengba ngamjaba olaba chinbauna tapna nasona Aibu lau, ima, yam no war. Kanano mata, aigi iting pangbiyu ba? Kanagu mamiyoy ama, Tamphatongi manakta, sangsilagpagi, kongi makola Tamphaton na tay. Tamphatondu, but oirangwadra kanbada masado, sajing amuk hawgalai, aduga, mamito tap na pangturaklaga. Manakta, masak mataw pazaraba, wangsaw ba, masama uparap taw ba, pakangama, Tamphatongi manakta khongnang mana akang masingdu mai sauna ngarang hawgalai aduga pakhang masadu Tamphatona yengna makuta maidu yairaga Tamphatongi khongyadu sagatna banoi bahurei Tamphatondu masak mataw phajaba nupaduda mitkuptana yengli nupa masadusu Tamphatongi makhong makusingdu sagatna lepa leitana paibiri mikup kharagi matung nungsanin phungni phungalai Tamphatonsu phiyama illaga mai manakta phamli aduga masak phajaba nupaduda mikuptana yengli angakpa amana nupa masadu Tamphatongi manakta phamlaga basi khonglibaduni Tamphatona khonjel nikli nupaduda ibungbu gari lamdagino tomthinna ai basigi ozani sa mangduri bukula sida aibu basigi oza oinaba ahlamana kobani Tamphaton nupaduda momonok ni yengzari Tamphatondu matomda khanjai laina tharakpra nangbo oiram basiyai oiram da basiyai henjin mu wakhal khanganu Tamphaton tomthinna Tamphatonda ija nangi barsi si makhol yam phajai si nangsu amuda khongo hoibu Tamphatona magi barsi du tomthindagi lauraga Numidang yumda halakpa khudingi khongba barsigi nungsirba surdu tapna khonglai tomthindu mit tapna usili Tamphatongi barsigi sur tabada tomthingi thamoidu mahausa amukta songkhijiba miyolamasu songli korau numitna loibi singdon mapalgi matol karakpaga Tamphatongi thamoidagi tholakpa surgi mayekna chinma yaurakpada thotna ningthirabi chinbaldagi kamlakpa barsigi suraduna Tanglaba ngasigi ayuk amasung tomthina madi Tamphaton makhoi anigi mapokta khwaidagi nungsiba mikup ama ohenkhre tomthindu Tamphatona mamon haipet noklaga yengi Tamphatondu ikarab mali parsi khongbadu nofei taramlaga lepi tomthina Tamphatonda ngasigi ayuk simu nungsiba aigi punsida amukta thengna khitri Tamphatondu mai yaina elibi phidu amuk semi aduga tapna khummi tomthinna Tamphatonda ming hairo Tampha kawi bu aigi mingna tomthin kawi ming hopamse chapmani adunai di nangi mingse sungkau kaur aisu ibungi ming kaurui kaurasu adum hanglo aidi chamra hanglasu adum khumake ado nang mafamsida karigi matumda chalino Tamphatondu manakta sukna mamna horiba khongnang maru lukthabidudi yenglaga ibu nangdi mataw karamna ai tomta numidangda mafam chilalaga chale khangino tomthindo haife noklaga nangbu basi khongwa tambi bozado anubado ayo zani aidi piklingai dagi ipuda barshi tame ado koire tamba loikiba hojikna leba asi khunggang singda chalaga mafam adu leiraga barshi tambiri Tamphatondu tomthinda pakhana yenglaga adudi yumda mukhalladra
ꯑꯩꯅ ꯉꯁꯥꯏꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯏꯄꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯕꯥꯔꯁꯤ ꯇꯝꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯗꯤ ꯇꯝꯐꯥꯇꯣꯟꯗꯨ ꯃꯃꯥꯡꯗ ꯆꯥꯛꯂꯤꯕ ꯃꯩꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯌꯥꯏꯔꯒ ꯃꯇꯣꯝꯇ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯇꯣꯝꯊꯤꯟꯗꯨ ꯇꯝꯐꯥꯇꯣꯟꯗ ꯌꯦꯡꯂꯒ ꯕꯥꯔꯁꯤꯗꯨ ꯂꯧꯔꯒ ꯇꯞꯅ ꯈꯣꯡꯕ ꯁꯥꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤꯕꯗꯅꯤ ꯚꯨꯠ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯚꯨꯠ ꯑꯉꯧꯕꯤꯅ ꯚꯨꯠ ꯑꯃꯨꯕꯤꯗ ꯑꯁꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕꯗꯤ ꯁꯤꯔꯒ ꯇꯥ ꯂꯩꯍꯧꯕꯅꯦ ꯚꯨꯠ ꯑꯃꯨꯕꯤꯅ ꯍꯦꯂꯣꯏ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯖꯥꯠꯂꯥ ꯃꯁꯛꯇꯣ ꯍꯦꯂꯣꯏ ꯃꯥꯅ ꯐꯖꯕꯅꯤ ꯈꯣꯡꯅꯥꯡ ꯃꯊꯛꯇꯒ ꯇꯣꯡꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯉꯧꯕꯤ ꯚꯨꯠ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ ꯚꯨꯠ ꯑꯉꯧꯕꯤꯅ ꯂꯩꯇꯦꯕꯣ ꯁꯤꯗꯕꯨ ꯑꯣꯏꯔꯗꯤ ꯐꯩꯗꯣ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯀꯤꯍꯜꯂꯒ ꯍꯥꯠꯄ ꯌꯥꯏꯗꯣ ꯚꯨꯠ ꯑꯃꯨꯕꯤꯅ ꯑꯗꯨꯁꯨ ꯁꯤꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯥ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯤꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯤꯔꯥ ꯑꯥꯗ ꯂꯥꯛꯏꯁꯦ ꯑꯃꯝꯕꯁꯤꯗ ꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯊꯥꯁꯨ ꯊꯦꯡꯅ ꯊꯣꯛꯀꯗꯧꯔꯦ ꯉꯁꯤꯁꯦ ꯍꯥ ꯃꯤꯅꯤꯅ ꯑꯁꯤꯗꯤ ꯊꯥ ꯊꯣꯛꯂꯒ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗꯦ ꯃꯥꯁꯨ ꯇꯝꯅꯕ ꯎꯔꯔꯣꯏꯅꯦ ꯃꯥꯅ ꯑꯩꯈꯣꯏꯅꯤꯁꯦ ꯍꯥ ꯅꯠꯇ꯭ꯔꯥ ꯑꯃꯨꯕꯤ ꯑꯔꯥꯞꯄꯗ ꯅꯨꯄꯥ ꯑꯃ ꯃꯅꯪꯒꯜꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯆꯧꯕ ꯄꯨꯔꯒ ꯀꯟꯅ ꯀꯞꯄꯒ ꯂꯥꯛꯏ ꯅꯨꯄꯥꯗꯨ ꯃꯇꯣꯝꯇ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔ ꯑꯩꯕꯣ ꯁꯤꯔꯣꯏꯗ ꯀꯩꯗꯧ ꯁꯤꯗꯣꯏꯅꯣ ꯃꯥ ꯑꯣꯏꯅ ꯁꯤꯖꯁꯅꯤ ꯑꯕꯦꯊꯣꯏ ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯁꯤꯔꯒ ꯂꯩꯔꯝꯃꯨ ꯅꯪ ꯕꯥꯖꯤ ꯅꯪꯁꯨ ꯁꯤꯔ ꯂꯩꯔꯝꯃꯨ ꯅꯣꯏꯅ ꯁꯤꯕꯗ ꯑꯩꯅ ꯄꯣꯠꯂꯣꯏꯔꯒ ꯃꯤꯊꯤꯟꯖꯩꯗꯨꯅ ꯅꯁꯥꯗꯨ ꯄꯦꯟꯅ ꯊꯤꯟꯒꯦ ꯃꯩꯗ ꯂꯧꯅ ꯅꯉꯛꯇꯣ ꯌꯣꯝꯄꯥꯛꯅ ꯀꯛꯈꯤ ꯅꯈꯣꯡ ꯅꯈꯨꯠꯁꯤꯡꯗꯣ ꯌꯣꯝꯄꯥꯛꯅ ꯂꯣꯏꯅ ꯀꯛꯊꯠꯈꯤ ꯉꯝꯖꯔꯗꯤ ꯐꯌꯦꯡ ꯁꯦꯛꯃꯥꯏꯒꯤ ꯍꯤꯗꯥꯛꯇꯨꯒ ꯃꯔꯤꯒꯤ ꯅꯣꯏꯌꯅꯤ ꯚꯨꯠ ꯑꯅꯤꯗꯨ ꯅꯨꯄꯥꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯚꯨꯠ ꯑꯃꯨꯕꯤꯅ ꯁꯤꯗꯤ ꯀꯤꯍꯦ ꯑꯉꯧꯕꯤ ꯉꯥꯏꯈꯣ ꯇꯝꯅꯈꯤꯔꯣꯏꯁꯤ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯍꯥꯟꯅ ꯌꯦꯡꯈꯤꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯐꯨꯔꯤꯈꯥꯎꯗ ꯍꯨꯝꯂꯤꯁꯤꯅ ꯃꯩꯈꯦꯠꯅꯤꯅꯦ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯗꯤ ꯑꯉꯧꯕꯤ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯨꯍꯦ ꯚꯨꯠ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯗꯨꯡ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯉꯛꯇꯨ ꯂꯤꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨ ꯈꯣꯡꯅꯥꯡ ꯃꯅꯥꯁꯤꯡꯗꯨ ꯆꯩ ꯑꯃꯅ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯑꯔꯣꯏꯕꯤꯗ ꯊꯥꯒꯠꯂꯛꯏ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨ ꯃꯩ ꯄꯨꯝꯆꯥꯛ ꯆꯥꯛꯏ ꯚꯨꯠ ꯑꯅꯤꯗꯨ ꯂꯧꯕꯨꯛ ꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯊꯈꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯃꯩꯅꯝ ꯑꯃ ꯆꯝꯈꯠꯂꯒ ꯀꯞꯇꯅ ꯆꯠꯈ꯭ꯔꯤ ꯚꯨꯠ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯂꯣꯝꯗ ꯍꯣꯠꯇꯅ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯏ ꯑꯗꯨꯒ ꯑꯉꯧꯕꯤꯅ ꯂꯦꯞꯄꯒ ꯅꯨꯄꯥꯗꯨ ꯌꯦꯡꯂꯒ ꯇꯝꯅ ꯍꯧꯗꯧ ꯐꯩꯀꯣ ꯑꯉꯧꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯡꯆꯥꯛ ꯆꯥꯛꯂꯝꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯂꯨꯕꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯉꯩ ꯏꯁꯥꯗ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯃꯩ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯚꯨꯠ ꯑꯣꯜꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯩꯅ ꯆꯥꯛꯂꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯑꯃꯨꯕꯤꯅ ꯑꯃꯨꯛ ꯑꯩꯁꯨꯅꯤ ꯅꯨꯄꯤ ꯑꯃꯒ ꯂꯝꯆꯠ ꯀꯥꯝꯂꯨꯕꯒꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯎꯟꯁꯦ ꯁꯦꯠꯂꯒ ꯂꯩꯔꯝꯂꯤꯕꯁꯦ ꯀꯣꯛꯀꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯃꯥꯅ ꯅꯨꯡꯁꯤꯌꯦꯅ ꯊꯝꯂꯝꯂꯤꯁꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦꯅ ꯈꯌꯥꯠꯁꯦ ꯑꯂꯨ ꯁꯣꯏꯅꯕ ꯆꯥꯛꯈꯨꯝ ꯊꯥꯡꯗꯨꯅ ꯂꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤꯅꯤ ꯈꯗꯥꯡꯒꯤ ꯆꯩꯔꯨꯡꯁꯤꯅ ꯉꯛꯁꯝꯗ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯤꯕꯁꯤ ꯑꯉꯧꯕꯤꯅ ꯑꯗꯨꯒ ꯅꯃꯤꯠꯇꯨꯅ ꯀꯔꯝ ꯇꯧꯅ ꯆꯣꯡꯊꯣꯛꯂꯤꯕ ꯍꯥ ꯃꯤꯠ ꯑꯅꯤ ꯆꯣꯡꯊꯣꯛꯂꯤꯁꯤꯔꯥ ꯁꯤꯕꯨꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯅ ꯂꯨꯈꯝꯗꯒꯤ ꯂꯩꯌꯩꯅ ꯀꯜꯂꯛꯄꯒꯤꯅꯤ ꯁꯤꯔꯝꯗꯥꯏꯗ ꯁꯣꯝꯅ ꯈꯣꯡꯅꯥꯡ ꯃꯌꯥꯗ ꯀꯞꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤ ꯃꯔꯝꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯕ ꯚꯨꯠ ꯑꯅꯤꯗꯨꯗ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯇꯁꯦꯡꯕꯗꯤ ꯅꯨꯄꯥꯗꯨꯅ ꯀꯞꯂꯒ ꯂꯥꯛꯂꯤꯕꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯈꯤꯕꯒꯤꯅꯤ ꯍꯧꯖꯤꯛ ꯇꯝꯐꯥꯇꯣꯟꯅ ꯂꯩꯔꯤꯕꯁꯤ ꯕꯥꯁꯤ ꯇꯝꯐꯝꯗꯅꯤ ꯇꯝꯐꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯥꯎꯕꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯁꯨ ꯐꯝꯂꯤ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯇꯣꯝꯊꯤꯟꯒ ꯍꯅꯨꯕꯗꯨꯒ ꯐꯝꯂꯤ ꯕꯥꯁꯤ ꯇꯝꯕ ꯍꯅꯨꯕꯗꯨꯅ ꯇꯝꯐꯥꯇꯣꯟꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ngasi chayola ma lepado aina tomthin se masa thagan mane mafam sida tampha tondu tomthin da lona yengi tomthin su tampha tonda thamoi gi nusi ba lotlaga yam samna oza amagi mong da yengli
ꯕꯥꯔꯁꯤ ꯇꯝꯕ ꯍꯅꯨꯕꯗꯨ ꯇꯝꯐꯥꯇꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯤ ꯑꯗꯨꯒ ꯆꯥꯎꯕꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯗꯤ ꯇꯣꯝꯊꯤꯟꯗ ꯊꯋꯥꯏ ꯇꯥꯅ ꯈꯗꯥꯡꯁꯤꯡꯗꯨ ꯁꯧꯔꯒ ꯌꯦꯡꯖꯔꯤ ꯆꯥꯎꯕꯤꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯒ ꯇꯣꯟꯗꯣꯟꯕꯤꯗ ꯏꯇꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯣꯡꯉꯦ ꯇꯣꯟꯗꯣꯟꯕꯤꯅ ꯀꯔꯤꯅꯣ ꯏꯇꯥ ꯆꯥꯎꯕꯤ ꯊꯃꯣꯏꯁꯦ ꯅꯥꯇꯣꯝꯇ ꯄꯥꯟꯕ꯭ꯔꯣ ꯊꯃꯣꯏꯕꯨ ꯆꯣꯡꯗ꯭ꯔꯗꯤ ꯃꯤ ꯂꯣꯏꯅ ꯁꯤꯔꯣꯏꯗ꯭ꯔꯣ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯇꯣꯟꯗꯣꯟꯕꯤꯗꯨ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯀꯥ ꯑꯃ ꯍꯦꯟꯖꯤꯟꯅ ꯆꯣꯡꯉꯦ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯆꯣꯡꯉꯝꯃꯣꯏ ꯇꯣꯟꯗꯣꯟꯕꯤꯗꯨ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯒ ꯇꯝꯐꯥꯇꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯥꯎꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯕꯥꯔꯁꯤꯒꯤ ꯑꯣꯖꯥꯁꯤꯅ ꯇꯝꯐꯥ ꯍꯥꯏꯕꯤ ꯂꯣꯏ ꯃꯥꯟꯕꯤꯁꯤꯗ ꯑꯗꯨꯝ ꯌꯦꯡꯅ ꯂꯩꯔꯤꯁꯤꯅ ꯃꯁꯦ ꯕꯥꯔꯁꯤꯁꯤꯅ ꯂꯥꯝꯕ ꯀꯟꯅꯤꯀꯣ ꯇꯣꯟꯗꯣꯟꯕꯤꯗꯨ ꯃꯥꯒꯤ ꯈꯨꯗꯥꯡꯃꯨꯛ ꯆꯥꯎꯕ ꯕꯥꯔꯁꯤꯗꯨ ꯆꯦꯅ ꯄꯥꯏꯔꯒ ꯇꯝꯐꯥꯇꯣꯟꯗ ꯈꯥꯅ ꯌꯦꯡꯉꯤ ꯇꯝꯐꯥꯇꯣꯟꯗꯨ ꯇꯣꯟꯗꯣꯟꯕꯤꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ ꯇꯣꯟꯗꯣꯟꯕꯤꯗꯨ ꯆꯥꯎꯕꯤꯗ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯌꯦꯡꯉꯤ ꯆꯥꯎꯕꯤꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯣꯝꯊꯤꯟꯁꯤꯅ ꯇꯣꯟꯗꯣꯟꯕꯤꯗ ꯌꯦꯡꯉꯤꯁꯤꯅ ꯆꯥꯎꯕꯤꯗꯨ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯤꯉꯩ ꯇꯣꯟꯗꯣꯟꯕꯤꯗꯨ ꯆꯥꯎꯕꯤꯗ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯥꯎꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯀꯔꯤꯅꯣꯗ ꯇꯣꯟꯗꯣꯟꯕꯤ ꯅꯪꯒꯤ ꯃꯤꯠ ꯈꯨꯌꯦꯡꯗꯨꯗꯤ ꯍꯥ ꯀꯂꯛꯄ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕ ꯏꯪ ꯇꯞꯄ ꯃꯕꯨꯛ ꯐꯕ ꯃꯤ ꯈꯠꯅꯕ ꯄꯥꯝꯖꯗꯕ ꯑꯣꯏꯅꯤꯡꯉꯗꯤ ꯍꯣꯠꯅꯧ ꯑꯩꯗꯧꯅ ꯁꯛꯀꯁꯦ ꯐꯖꯅꯤꯡꯗꯦ ꯑꯣꯏꯕ ꯀꯂꯛ ꯃꯤꯍꯧꯕ ꯌꯥꯝꯅ ꯂꯩꯈꯠꯂꯛꯏ ꯌꯦꯠꯇ ꯐꯝꯕꯤꯁꯤꯁꯨ ꯑꯣꯏꯗ ꯐꯝꯕꯤꯁꯤꯁꯨ ꯑꯩꯉꯣꯟꯗ ꯀꯂꯛꯄ ꯉꯥꯛꯇꯅꯤ ꯍ ꯇꯝꯐꯥꯇꯣꯟꯒ ꯑꯣꯖꯥ ꯍꯅꯨꯕꯒ ꯋꯥꯔꯤ ꯁꯥꯕ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯆꯥꯎꯕꯤꯗꯨ ꯌꯦꯡꯂꯒ ꯑꯣꯖꯥ ꯍꯅꯨꯕꯅ ꯏꯍꯦ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏ ꯑꯅꯤꯕꯨ ꯏꯕꯦꯝꯃ ꯇꯣꯟꯗꯣꯟꯕꯤꯅ ꯈꯪꯗꯦ ꯑꯣꯖꯥ ꯑꯩꯗꯤ ꯃꯉꯣꯟꯗ ꯆꯝꯅ ꯌꯦꯡꯂꯨꯕ ꯈꯛꯅꯤ ꯆꯥꯎꯕꯤꯅ ꯈꯨꯗꯣꯝꯕꯤꯗꯨ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯃꯤꯠ ꯃꯃꯥꯡꯗꯨꯗ ꯊꯤꯜꯂꯒ ꯑꯃꯨꯛꯁꯨ ꯂꯥꯎꯈꯠꯂꯛꯏ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯅꯪꯒꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯣꯖꯥ ꯇꯣꯝꯊꯤꯟꯅꯁꯨ ꯎꯔꯝꯒꯅꯤ ꯍꯦ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯉꯝꯗꯕꯤ ꯆꯥꯎꯕꯤꯗꯨ ꯃꯥꯒꯤ ꯖꯧ ꯖꯧ ꯂꯥꯎꯕ ꯃꯁꯤꯡ ꯀꯥꯕ ꯈꯨꯕꯥꯛꯇꯨꯅ ꯇꯣꯟꯗꯣꯟꯕꯤꯒꯤ ꯆꯩꯔꯨꯡꯗ ꯂꯥꯝꯃꯒ ꯐꯥꯛ ꯂꯥꯎꯅ ꯍꯩꯖꯤꯟꯅ ꯊꯥꯖꯤꯟꯈꯤ ꯇꯣꯟꯗꯣꯟꯕꯤꯗꯨ ꯐꯤꯗꯥꯒ ꯄꯨꯂꯞ ꯁꯤꯠꯂꯒ ꯄꯥꯏꯊꯣꯛꯈꯤ ꯇꯝꯐꯥꯇꯣꯟꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯀꯤꯅ ꯅꯞꯁꯤꯜꯂꯒ ꯐꯝꯃꯤ ꯇꯣꯝꯊꯤꯟꯅ ꯇꯝꯐꯥꯇꯣꯟꯗꯨ ꯀꯣꯜꯂꯒ ꯇꯝꯐꯥ ꯀꯤꯔꯤꯔꯣ ꯅꯈꯨꯠꯁꯤꯗꯤ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯗꯅ ꯏꯁ ꯌꯥꯡꯂꯦꯟ ꯃꯔꯥꯏꯕꯛꯁꯤꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ ꯇꯧꯔꯤꯁꯤꯗꯤ ꯇꯝꯐꯥꯇꯣꯟꯅ ꯇꯣꯝꯊꯤꯟ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯀꯤꯒꯅꯨ ꯆꯥꯎꯕꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯗꯨ ꯃꯥꯡꯒꯣꯟꯗ ꯀꯟꯅ ꯊꯤꯟꯗꯠꯅꯔꯤ ꯇꯣꯟꯗꯣꯟꯕꯤꯁꯨ ꯃꯥꯒꯤ ꯈꯨꯗꯥꯡꯃꯨꯛ ꯆꯥꯎꯕ ꯕꯥꯔꯁꯤꯗꯨꯅ ꯆꯥꯎꯕꯤꯗ ꯊꯣꯝꯂꯤ ꯆꯥꯎꯕꯤꯁꯨ ꯃꯥꯒꯤ ꯈꯨꯎꯅ ꯅꯝꯂꯒ ꯊꯥꯡꯒꯠꯇꯅ ꯕꯥꯔꯁꯤꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥꯛꯂꯤ ꯑꯣꯖꯥ ꯍꯅꯨꯕꯗꯨꯁꯨ ꯃꯣꯏ ꯑꯅꯤꯗ ꯐꯝꯅ ꯐꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯣꯟꯗꯣꯟꯕꯤꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯆꯥꯎꯕꯤꯒꯤ ꯅꯔꯨꯝꯗ ꯃꯥꯒꯤ ꯃꯇꯣꯡ ꯑꯃꯠꯇ ꯌꯥꯎꯗꯕ ꯈꯨꯕꯥꯛꯇꯨꯅ ꯐꯥꯛ ꯂꯥꯎꯅ ꯍꯩꯖꯤꯟꯗꯅ ꯑꯃꯨꯛ ꯊꯥꯖꯤꯟꯈꯤ ꯆꯥꯎꯕꯤꯗꯨ ꯐꯩꯅ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯇꯣꯝꯊꯤꯟꯒ ꯇꯝꯐꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯁꯤꯠꯂꯒ ꯄꯥꯏꯁꯤꯜꯂꯛꯏ ꯇꯣꯝꯊꯤꯟꯅ ꯇꯝꯐꯥꯇꯣꯟꯅ ꯀꯣꯜꯂꯒ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤꯗꯨ ꯇꯝꯐꯥꯇꯣꯟꯅ ꯃꯃꯤꯠꯇꯨ ꯃꯩꯃꯨꯛ ꯍꯧꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯖꯧ ꯖꯧ ꯂꯥꯎꯕ ꯃꯁꯤꯡ ꯀꯥꯕ ꯃꯈꯨꯠꯇꯨꯅ ꯇꯝꯐꯥꯇꯣꯟꯒꯤ ꯃꯃꯥꯏꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯂꯥꯝꯃꯒ ꯑꯣꯖꯥ ꯍꯅꯨꯕꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯐꯩꯒꯜꯃꯨꯛ ꯆꯥꯎꯕ ꯕꯥꯔꯁꯤꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯂꯥꯝꯃꯒ ꯀꯜꯂꯛꯏ ꯆꯥꯎꯕꯤꯗꯨ ꯏꯛ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯍꯅꯨꯕꯗꯨꯅ ꯆꯥꯎꯕꯤꯗ ꯌꯦꯡꯂꯒ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯃꯁꯤ ꯃꯃꯥꯅ ꯕꯥꯔꯁꯤ ꯇꯝꯍꯜꯂꯤꯁꯦ ꯃꯆꯥꯁꯦ ꯏꯪꯊ ꯐꯊꯕ ꯉꯝꯒꯗ꯭ꯔꯅ ꯇꯝꯍꯟꯕꯅꯤ ꯑꯗꯣ ꯃꯁꯥꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠ ꯍꯥꯏꯕꯁꯦ ꯃꯊꯤ ꯍꯦꯛꯇ ꯐꯣꯡꯂꯛꯏ ꯍꯥꯏꯕꯗꯨꯅꯤ ꯇꯣꯝꯊꯤꯟ ꯉꯁꯤꯗꯤ ꯕꯥꯔꯁꯤ ꯇꯝꯃꯔꯣꯏꯁꯦ ꯇꯣꯛꯑꯁꯤ ꯊꯦꯡꯕꯨꯗꯤ ꯊꯦꯡꯂꯦ ꯍꯥꯏꯕꯨ ꯅꯪ ꯇꯝꯐꯥꯇꯣꯟꯁꯦ ꯃꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯣ ꯉꯟꯅ ꯂꯣꯏꯁꯤꯟꯒꯦꯕꯨ ꯃꯁꯤꯒꯤ ꯆꯥꯎꯕꯤꯕ ꯑꯉꯥꯡꯁꯤꯅꯅꯦ ꯇꯣꯟꯗꯣꯟꯕꯤꯅ ꯑꯣꯖꯥ ꯇꯝꯐꯥꯇꯣꯟꯁꯦ ꯁꯤꯗ ꯂꯦꯛꯍꯟꯈ꯭ꯔꯣꯗꯅ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯇꯣꯝꯊꯤꯟꯁꯨ ꯂꯩꯔꯤ ꯃꯤꯅ ꯇꯣꯝꯊꯤꯟꯗ ꯆꯦꯟꯕꯃꯨꯛ ꯃꯥꯅꯤꯅꯦ ꯑꯩꯕꯨ ꯍꯌꯦꯡ ꯇꯝꯐꯥꯇꯣꯟ ꯍꯣꯏꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯇꯣꯟꯗꯣꯟꯕꯤꯗꯨ ꯇꯝꯐꯥꯇꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯂꯦꯛꯍꯟꯒꯅꯨ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯇꯣꯝꯊꯤꯟ ꯇꯝꯐꯥꯇꯣꯟꯁꯦ ꯃꯇꯣꯝꯗ ꯆꯠꯍꯟꯈ꯭ꯔꯣ ꯇꯝꯐꯥꯇꯣꯟꯅ ꯄꯨꯄꯨ ꯑꯩ ꯏꯇꯣꯝ ꯆꯠꯂꯒꯦ ꯇꯣꯝꯊꯤꯟꯅ ꯅꯠꯇ꯭ꯔꯒꯅ ꯇꯣꯟꯗꯣꯟꯕꯤ ꯅꯪꯁꯨ ꯇꯝꯐꯥꯇꯣꯟ ꯊꯤꯟꯕ ꯌꯥꯎꯔꯨꯁꯤ ꯂꯥꯎꯗꯅ ꯇꯣꯟꯗꯣꯟꯕꯤꯗꯨ ꯃꯣꯃꯣꯟꯒ ꯅꯣꯛꯆꯔꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯨ ꯇꯣꯝꯊꯤꯟꯒ ꯇꯣꯟꯗꯣꯟꯕꯤꯒꯗꯨ ꯈꯣꯡꯅꯥꯡ ꯍꯧꯕ ꯂꯝꯕꯤꯗꯣꯝꯗ ꯇꯝꯐꯥꯇꯣꯟ ꯊꯤꯟꯕ ꯂꯥꯛꯏ ꯇꯣꯟꯗꯣꯟꯕꯤꯅ ꯌꯥꯝ ꯀꯤꯅ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯌꯧꯔꯗꯤ ꯇꯝꯐꯥꯇꯣꯟꯁꯦ
ꯃꯊꯟꯇ ꯆꯠꯈ꯭ꯔꯁꯅꯣ ꯇꯣꯝꯊꯤꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯐꯥꯎ ꯊꯤꯟꯁꯤ ꯑꯗꯨꯒ ꯅꯪ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯪ ꯂꯩꯔꯝꯃꯣ ꯑꯩ ꯇꯝꯐꯥꯇꯣꯟꯁꯦ ꯃꯌꯨꯝ ꯐꯥꯎ ꯊꯤꯜꯂꯝꯒꯦ ꯉꯁꯤꯗꯤ ꯇꯝꯐꯥꯇꯣꯟꯗꯨ ꯇꯣꯝꯊꯤꯟ ꯌꯥꯎꯕꯅꯔ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯤ ꯀꯤꯕꯒꯤ ꯃꯍꯨꯠ ꯇꯣꯝꯊꯤꯟꯅ ꯇꯣꯟꯗꯣꯟꯕꯤꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯂꯤ ꯇꯝꯐꯥꯇꯣꯟꯗꯨ ꯏꯅꯐꯤ ꯑꯃ ꯏꯜꯂꯒ ꯇꯣꯝꯊꯤꯟꯅ ꯀꯣꯜꯂꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯏꯁꯩ ꯉꯪꯂꯒ ꯆꯠꯂꯤ ꯇꯣꯝꯊꯤꯟꯅꯁꯨ ꯇꯝꯐꯥꯇꯣꯟꯗꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯌꯥꯏꯗ ꯆꯠꯍꯜꯂꯤ ꯇꯣꯟꯗꯣꯟꯕꯤꯗꯨ ꯇꯝꯐꯥꯇꯣꯟꯒꯤ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯩꯍꯧ ꯃꯃꯥꯡꯗ ꯑꯃꯨꯛ ꯀꯤꯅ ꯆꯦꯟꯈꯠ ꯇꯧꯔꯤ ꯇꯣꯝꯊꯤꯟꯗꯨ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯇꯝꯐꯥꯇꯣꯟꯅ ꯌꯦꯡꯂꯒ ꯃꯤꯠꯁꯤ ꯈꯠꯂꯒ ꯅꯣꯛꯂꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯕꯨꯠ ꯇꯝꯅꯕ ꯃꯔꯨ ꯂꯨꯛꯊꯕꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯇꯣꯟꯗꯨ ꯇꯞꯅ ꯂꯦꯡꯂꯛꯏ ꯇꯣꯟꯗꯣꯟꯕꯤꯅ ꯇꯞꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯅꯨꯡꯁꯤꯠꯇꯤ ꯁꯤꯠꯇꯅ ꯈꯣꯡꯅꯥꯡ ꯃꯇꯣꯟꯁꯦ ꯍꯥꯏꯔꯤꯁꯤꯅ ꯇꯣꯝꯊꯤꯟꯅ ꯇꯣꯟꯗꯣꯟꯕꯤꯗ ꯇꯝꯅꯔꯤꯅꯤ ꯏꯕꯦꯝꯃ ꯑꯣꯖꯥ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯐꯔꯦ ꯁꯤ ꯌꯧꯔꯗꯤ ꯇꯝꯐꯥꯇꯣꯟ ꯏꯕꯥꯅꯤꯁꯨ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯣꯀꯣ ꯇꯣꯟꯗꯣꯟꯕꯤ ꯇꯣꯟꯗꯣꯟꯕꯤꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯂꯦꯞꯄꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯨꯝ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯁꯝꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯍꯨꯝꯃꯤ ꯇꯣꯟꯗꯣꯟꯕꯤꯗꯨ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯇꯣꯟꯗꯣꯟꯕꯤꯅ ꯇꯣꯝꯊꯤꯟꯗ ꯑꯣꯖꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯤ ꯉꯁꯤꯗꯤ ꯇꯣꯝꯊꯤꯟꯗꯨ ꯇꯣꯟꯗꯣꯟꯕꯤꯗ ꯅꯣꯛꯂꯒ ꯀꯔꯤꯒꯤꯅꯣ ꯀꯤꯒꯅꯨ ꯇꯣꯟꯗꯣꯟꯕꯤ ꯇꯝꯐꯥꯇꯣꯟꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯞꯅ ꯀꯞꯅ ꯃꯐꯝꯁꯦ ꯂꯥꯜꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯝꯐꯥꯇꯣꯟꯒꯤ ꯑꯋꯥꯕ ꯑꯀꯤꯕꯗꯤ ꯅꯪꯒ ꯆꯥꯎꯕꯤꯒꯅ ꯅꯣꯡꯃꯗ ꯐꯥꯎꯕ ꯈꯪꯕꯤꯈꯤꯕ꯭ꯔꯣ ꯎꯕꯤꯈꯤꯕ꯭ꯔꯥ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯗ꯭ꯔꯤꯉꯩ ꯇꯝꯐꯥꯇꯣꯟꯅ ꯈꯣꯡꯂꯪꯁꯦ ꯂꯥꯜꯍꯧꯕꯒꯤ ꯈꯨꯗꯣꯡꯊꯤꯔꯝꯒꯗꯕ ꯀꯌꯥ ꯑꯃ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤ ꯇꯝꯅꯔꯤꯕꯅꯤ ꯃꯐꯝꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯇꯝꯐꯥꯇꯣꯟꯁꯦ ꯑꯁꯤꯕ ꯑꯃꯒꯨꯝ ꯊꯦꯡꯅꯈꯤꯕꯗꯣ ꯅꯁꯥꯗ ꯊꯣꯛꯂꯒ ꯈꯪꯒꯅꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯈꯨꯗꯣꯡꯊꯤꯕꯗꯤ ꯇꯣꯟꯗꯣꯟꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩ ꯇꯝꯐꯥꯇꯣꯟꯁꯨ ꯇꯣꯝꯊꯤꯟꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯣꯝꯊꯤꯟꯅ ꯀꯣꯜꯂꯒ ꯌꯦꯡꯉꯤ ꯇꯝꯐꯥꯇꯣꯟꯅ ꯇꯣꯝꯊꯤꯟꯗ ꯇꯣꯝꯊꯤꯟꯅ ꯇꯝꯐꯥꯇꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ ꯑꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯇꯝꯐꯥꯇꯣꯟ ꯇꯣꯟꯗꯣꯟꯕꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯇꯣꯝꯊꯤꯟꯅ ꯇꯣꯟꯗꯣꯟꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯇꯝꯐꯥꯇꯣꯟ ꯃꯣꯏꯗꯤ ꯅꯪꯗꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯗꯤ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯤꯀꯨꯞꯇ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯍꯅꯨꯕꯅ ꯑꯩ ꯃꯐꯝꯁꯤꯗ ꯀꯧꯔꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯤ ꯇꯝꯐꯥꯇꯣꯟꯕꯨ ꯁꯦꯟꯅꯔꯨ ꯂꯥꯎ ꯂꯥꯛꯇꯕꯁꯨ ꯌꯥꯔꯣꯏꯅ ꯄꯥꯎ ꯊꯥꯔꯛꯄꯗꯒꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯥꯛꯂꯤꯅꯤ ꯏꯄꯨ ꯑꯣꯖꯥꯅ ꯅꯪꯁꯦ ꯕꯁꯤꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯇꯝꯖꯩ ꯅꯪꯅ ꯆꯤꯝꯕꯥꯜꯗꯒꯤ ꯈꯣꯡꯂꯛꯄ ꯕꯁꯤꯒꯤ ꯁꯨꯔꯗ ꯏꯄꯨ ꯑꯣꯖꯥꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ ꯍꯥꯏꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯂꯤꯕꯤꯈꯤ ꯇꯝꯐꯥꯇꯣꯟꯒ ꯇꯣꯝꯊꯤꯟꯒꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯔꯨ ꯂꯨꯛꯊꯕꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯊ꯭ꯔꯣꯛ ꯍꯦꯛꯇ ꯈꯥꯋꯥꯡ ꯃꯁꯥꯁꯤꯡꯗꯨ ꯂꯩꯕꯥꯛꯇ ꯐꯨꯖꯤꯟꯅ ꯅꯣꯝꯂꯛꯏ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯗꯤ ꯂꯝꯕꯤꯗ ꯂꯦꯛꯊꯈ꯭ꯔꯦ ꯇꯝꯐꯥꯇꯣꯟꯁꯨ ꯇꯣꯝꯊꯤꯟꯅ ꯀꯟꯅ ꯀꯣꯜꯂꯒ ꯍꯤꯛ ꯀꯞꯄꯒ ꯇꯣꯝꯊꯤꯟ ꯆꯠꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯊꯤꯟꯅ ꯀꯤꯒꯅꯨ ꯇꯝꯐꯥꯇꯣꯟ ꯑꯁ ꯈꯨꯃꯥꯡꯁꯤꯗꯤ ꯀꯩꯅꯣ ꯇꯝꯐꯥꯇꯣꯟ ꯑꯁ ꯃꯁꯥꯁꯤꯗꯤ ꯁꯥꯁꯤꯡ ꯍꯧꯕꯒꯨꯝ ꯅꯤꯛꯅꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯥꯀꯟꯗ ꯈꯣꯡꯅꯥꯡ ꯃꯁꯥ ꯃꯔꯛꯇꯒꯤ ꯕꯨꯠ ꯑꯉꯧꯕꯤꯅ ꯈꯣꯡꯅꯥꯡꯗꯨ ꯊ꯭ꯔꯣꯛ ꯅꯣꯝꯂꯒ ꯇꯣꯝꯊꯤꯟꯗ ꯇꯞꯅ ꯎꯏ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯈꯣꯡꯅꯥꯡꯁꯦ ꯅꯣꯝꯂꯛꯈꯤꯒꯦꯗꯣ ꯇꯣꯝꯊꯤꯟꯗꯨ ꯈꯣꯡꯅꯥꯡ ꯃꯁꯥ ꯃꯔꯛꯇ ꯃꯨꯟꯅ ꯌꯦꯡꯂꯤ ꯇꯝꯐꯥꯇꯣꯟꯅ ꯇꯣꯝꯊꯤꯟꯗ ꯇꯞꯅ ꯇꯣꯝꯊꯤꯟ ꯌꯨꯝꯗ ꯄꯨꯕꯤꯌꯨ ꯑꯩ ꯍꯣꯏ ꯆꯠꯂꯗꯕꯅꯤ ꯇꯝꯐꯥ ꯇꯣꯝꯊꯤꯟꯗꯨ ꯇꯝꯐꯥꯇꯣꯟꯅ ꯏꯜꯂꯤꯕ ꯏꯅꯐꯤꯗꯨ ꯂꯧꯔꯒ ꯇꯝꯐꯥꯇꯣꯟꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯅꯪꯒꯟꯗ ꯁꯠ ꯂꯥꯎꯅ ꯄꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯧꯊꯣꯔꯛꯂꯒ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯀꯪꯕ ꯃꯔꯛꯇ ꯃꯩꯗꯨ ꯆꯨꯔꯒ ꯁꯠ ꯂꯥꯎꯅ ꯂꯪꯁꯤꯜꯂꯤ ꯇꯣꯝꯊꯤꯟꯅ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯍꯧꯔꯒꯦ ꯀꯗꯥꯏ ꯁ꯭ꯋꯥꯏꯗ ꯆꯔꯨ ꯌꯥꯝꯅ ꯎꯈꯤꯕꯗꯨꯗꯤ ꯆꯔꯨꯁꯦ ꯃꯩꯅꯝ ꯁꯦꯝꯂꯒ ꯈꯣꯡꯅꯥꯡꯁꯦ ꯆꯨꯔꯒ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯀꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯁꯦ ꯑꯌꯦꯠ ꯑꯄꯟ ꯌꯥꯝ ꯄꯤꯗꯧꯔꯤ ꯇꯣꯝꯊꯤꯟꯗꯨ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯀꯪꯕ ꯈꯜꯂꯒ ꯃꯩꯁꯨ ꯁꯨꯗꯅ ꯉꯣꯔꯣꯡ ꯊꯥꯒꯠꯂꯛꯏ ꯕꯨꯠ ꯑꯃꯨꯕꯤꯒ ꯕꯨꯠ ꯑꯉꯧꯕꯤꯒꯗꯨ ꯈꯣꯡꯅꯥꯡꯒꯤ ꯎꯁꯥ ꯃꯔꯛꯇꯨꯗ ꯂꯥꯎꯗꯅ ꯆꯣꯡꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯇꯝꯐꯥꯇꯣꯟꯅ ꯇꯣꯝꯊꯤꯟꯒꯤ ꯃꯅꯪꯒꯟꯗꯒꯤ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ
ꯈꯣꯡꯅꯥꯡꯁꯦ ꯌꯥꯝ ꯉꯥꯜꯂꯦ ꯇꯣꯝꯊꯤꯟ ꯅꯣꯡꯉꯥꯜꯂꯕꯣ ꯅꯣꯡꯕꯨꯗꯤ ꯉꯥꯟꯁꯤ ꯑꯗꯣ ꯅꯨꯃꯤꯠꯇꯤ ꯊꯣꯛꯍꯜꯂꯒꯦ ꯇꯝꯐꯥꯇꯣꯟꯗꯨ ꯃꯇꯣꯝꯇ ꯑꯣ ꯐꯖꯅ ꯉꯥꯜꯂꯦꯉꯣ ꯈꯣꯡꯅꯥꯡꯁꯦ ꯃꯩ ꯆꯥꯛꯂꯤꯕ ꯎꯁꯥ ꯃꯔꯛꯇꯒꯤ ꯕꯨꯠ ꯑꯃꯨꯕꯤꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯦ ꯍꯦꯂꯣꯏꯒꯤ ꯌꯨꯝꯅꯤꯅꯦ ꯅꯪꯅ ꯃꯩ ꯊꯥꯔꯤꯕꯁꯦ ꯍꯩꯠ ꯇꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯤꯍꯜꯂꯒ ꯍꯥꯠꯂꯅꯤ ꯑꯩꯅ ꯇꯣꯝꯊꯤꯟꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯩꯅꯝꯗꯨ ꯕꯨꯠ ꯑꯅꯤꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯪꯁꯤꯟꯈꯤ ꯕꯨꯠ ꯑꯅꯤꯗꯨ ꯋꯥꯡꯈ꯭ꯔꯕ ꯎꯁꯥꯗꯨꯗꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯥꯗ ꯆꯣꯡꯊꯈꯤ ꯕꯨꯠ ꯑꯃꯨꯕꯤꯅ ꯂꯥꯎꯔꯒ ꯅꯥꯇꯩ ꯑꯝꯇ ꯆꯥꯗꯦꯗ ꯍꯟꯗꯛꯀꯤ ꯃꯤꯁꯤꯡꯁꯤꯗꯤ ꯃꯩꯈꯦꯠ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯕꯨꯠ ꯑꯉꯧꯕꯤꯁꯨ ꯆꯣꯡꯊꯅ ꯂꯥꯎꯔꯤ ꯌꯥꯝ ꯇꯨꯀꯠꯆꯩꯍꯦ ꯍꯟꯗꯛꯀꯤ ꯅꯨꯄꯥꯁꯤꯡꯁꯦ ꯈꯨꯠꯂꯥꯏ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯊꯨꯏ ꯕꯨꯠ ꯑꯃꯨꯕꯤꯒ ꯕꯨꯠ ꯑꯉꯧꯕꯤꯒꯗꯨ ꯂꯩꯕꯥꯛꯇ ꯄꯨꯗ꯭ꯔꯨ ꯄꯗ꯭ꯔꯥ ꯂꯥꯎꯅ ꯌꯨꯡꯅ ꯐꯩꯅ ꯇꯥꯁꯤꯜꯂꯤ ꯕꯨꯠ ꯑꯅꯤꯗꯨ ꯍꯦꯛ ꯇꯥꯕꯒ ꯁꯠ ꯂꯥꯎꯅ ꯂꯦꯞꯈꯠꯂꯛꯄꯒ ꯇꯣꯝꯊꯤꯟꯗꯨ ꯐꯖꯕ ꯆꯩ ꯑꯁꯥꯡꯕ ꯑꯃꯗ ꯃꯩ ꯉꯣꯔꯣꯡ ꯆꯥꯛꯄ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯇꯝꯐꯥꯇꯣꯟꯗꯨ ꯄꯣꯔꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯕꯨꯠ ꯑꯅꯤꯗꯨ ꯇꯣꯝꯊꯤꯟꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯕꯨꯠ ꯑꯃꯨꯕꯤꯅ ꯇꯣꯝꯊꯤꯟꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯪ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯎꯔꯥ ꯇꯣꯝꯊꯤꯟꯅ ꯃꯩꯅꯝꯗꯨ ꯕꯨꯠ ꯑꯃꯨꯕꯤꯗ ꯐꯗ꯭ꯔꯠ ꯀꯜꯂꯒ ꯀꯔꯤ ꯀꯗꯥꯏ ꯀꯗꯥꯏꯅꯣ ꯅꯃꯥ ꯀꯧꯔꯣ ꯊꯨꯅ ꯕꯨꯠ ꯑꯃꯨꯕꯤꯗꯨ ꯀꯞꯄꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯃꯥ ꯂꯩꯇꯤꯌꯦ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯇꯤꯌꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯇꯝꯐꯥꯇꯣꯟꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯅꯪꯒꯅ ꯀꯣꯜꯂꯒ ꯁꯤꯊ ꯅꯣꯛꯂꯤ ꯇꯣꯝꯊꯤꯟꯁꯨ ꯕꯨꯠ ꯑꯃꯨꯕꯤꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯃꯩꯅꯝꯗꯨꯅ ꯂꯥꯝꯃ ꯀꯜꯂꯤ ꯇꯣꯝꯊꯤꯟꯅ ꯕꯨꯠ ꯑꯃꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯔꯣꯝꯗ ꯂꯣꯛꯈ꯭ꯔꯒꯦ ꯇꯝꯐꯥꯇꯣꯟꯅ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯦ ꯇꯨ ꯇꯣꯝꯊꯤꯟꯗꯨ ꯇꯨꯡꯗ ꯁꯠꯅꯧ ꯂꯩꯊꯣꯔꯛꯏ ꯕꯨꯠ ꯑꯉꯧꯕꯤꯅ ꯅꯣꯛꯐꯦ ꯇꯧꯔꯒ ꯇꯣꯝꯊꯤꯟꯗ ꯃꯔꯁꯤ ꯈꯣꯡꯂꯛꯑꯣ ꯑꯩ ꯖꯒꯣꯏ ꯁꯥꯔꯒꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯕꯨꯠ ꯑꯉꯧꯕꯤꯗꯨ ꯃꯩꯔꯛꯇ ꯂꯥꯎꯔꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨ ꯊꯨꯡꯅꯕ ꯀꯞꯄꯒ ꯀꯟꯅ ꯆꯦꯜꯂꯤ ꯇꯣꯝꯊꯤꯟꯁꯨ ꯃꯥꯒꯤ ꯃꯩꯅꯝꯗꯨ ꯄꯥꯏꯔꯒ ꯕꯨꯠ ꯑꯉꯧꯕꯤꯗꯨ ꯀꯟꯅ ꯇꯥꯟꯅꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯅꯤ ꯇꯝꯐꯥꯇꯣꯟꯁꯨ ꯃꯥꯒꯤ ꯕꯥꯔꯁꯤꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯅꯪꯒꯟꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯊꯃꯣꯏ ꯁꯨꯝꯃꯠꯄ ꯃꯈꯩ ꯍꯧꯅ ꯈꯣꯡꯂꯤ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯇꯝꯐꯥꯇꯣꯟꯒꯤ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯅꯤꯛꯇꯅ ꯖꯒꯣꯏ ꯁꯥꯔꯒ ꯏꯟꯅꯔꯤ ꯇꯣꯝꯊꯤꯟꯁꯨ ꯇꯝꯐꯥꯇꯣꯟꯗꯨ ꯄꯣꯅ ꯐꯖꯕ ꯁꯥꯊꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯝꯕ ꯖꯒꯣꯏ ꯁꯥꯅ ꯕꯨꯠ ꯑꯅꯤꯗꯨꯒꯤ ꯃꯥꯡꯊꯥꯅ ꯆꯠꯂꯤ ꯇꯝꯐꯥꯇꯣꯟꯁꯨ ꯃꯔꯛꯇ ꯕꯥꯔꯁꯤꯗꯨ ꯈꯣꯡꯕ ꯂꯦꯞꯂꯒ ꯈꯨꯠꯀꯤ ꯁꯥꯊꯦꯛꯀ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯏꯁꯩ ꯁꯛꯅ ꯇꯣꯝꯊꯤꯟꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯨꯡ ꯏꯜꯂꯤ ꯑꯁꯨꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯕꯨꯠ ꯑꯃꯨꯕꯤꯒ ꯕꯨꯠ ꯑꯉꯧꯕꯤꯒꯗꯨ ꯇꯣꯝꯊꯤꯟꯅ ꯐꯖꯅ ꯋꯥꯔꯛꯄꯗꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯈꯤꯗ꯭ꯔꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯅꯧꯅ ꯃꯇꯣꯜ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯇꯨꯅ ꯍꯦꯟꯅ ꯐꯖꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯣꯝꯊꯤꯟꯗꯨ ꯇꯝꯐꯥꯇꯣꯟꯒ ꯕꯥꯁꯤ ꯇꯝꯐꯝꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯁꯥ ꯃꯔꯛꯇ ꯅꯨꯄꯤ 7 ꯍꯧꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯣꯝꯊꯤꯟꯒ ꯇꯝꯐꯥꯇꯣꯟꯒꯅ ꯂꯥꯞꯅ ꯇꯥꯔꯝꯃꯤ ꯇꯝꯐꯥꯇꯣꯟꯅ ꯇꯣꯝꯊꯤꯟ ꯊꯨꯅ ꯆꯠꯁꯤ ꯌꯨꯝꯗ ꯑꯉꯥꯡꯁꯨ ꯀꯞꯄꯝꯃꯅꯤ ꯍꯣꯏ ꯆꯠꯁꯤ ꯃꯣꯏ ꯑꯅꯤꯗꯨ ꯊꯤꯟꯊꯗꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯦꯂꯣꯏ 8ꯇꯨꯁꯨ ꯁꯤꯊ ꯅꯣꯛꯍꯧꯔꯤ